Tha sige kunda thokiba cherol amada lona yadaba mawngda pairiba Khutlai sing pikhalaknaba Manipur gi governor Ajay Kumar Balana appeal tawkhiba gi matung ina tongan police station singda Khutlai pikhalakba hore masige manung channa ngarang SP Kakching gi office da magazine ga konana 303 rifle ama 303 gi maru tara humdoi BP base ama BP plate manga amasung helmet mari makhoina sizinaramba miyoi singna Pikhalaki Kangpokpi district ki G Supermaina police station gi osida tear gas nomai ama khaktamak pikhalaki amaromda Kakching district ki Kakching Wairi gi mafam singdagi security force na recover tawrakhiba yamlaba khuchukulai sing Kakching police station gi osida sinakhre hairi sinarakhiba khuchukulai sing adudi 5.56 mm insas rifle ama 5.6 mm caliber rifle ama 12 bore rifle ama 12 bore shotgun ama 9mm pistol ama, air pistol ama, 303 rifle ama, 12 bore rifle single barrel mari, 12 bore water cannon ama, 36 hand grenade ama, 9mm gi kapa yariba maru kuntaret, 7.62 mm AK-47 gi live round marfudra nithoi, 7.62 mm CTN nifu, 5.56 mm insas ki live round nifu manga, insas live round 20 kf small life round tarahumdoi 303 ge life round humfumanga 12 bore life cartridge contra 5.56 mm insaski ahangba magazine ani 303 ge ahangba magazine ama China na saba 9 mm pistol ge magazine ama 303 rifle ge telescope sight ani bipod small ama 9 mm FCC ahum 303 bore FCC manga 7.62 mm CTN FCC Mari, 7.62 mm AK FCC Ani, 5.56 mm Insas FCC Mari, tear smoke cell Ani, Motorola set tarahumdoi, Motorola charging adapter mapan, bayonet ama, bulletproof jacket kunipan, bulletproof plate kuntranipan, helmet ama, kukri ama, CPU ama, carry bag Ani, 45 caliber life round ama amasung Indian currency da lupa lakh aniga lising yang khaini